Board of Secondary Education Manipur Bosem na English singa kunmari ge lairik nambagi order thoktringaida kanagumba amataga kanagumba kharaga manaraga mahiroi singi lairik nambagi thabak chathakiba laite haina Bosem gi Mike digi sengdorakli order asi thoktringaida printing press kharaga manaraga Bosem na lairik namhallamle haina mahiroi loop all Manipur Muslim Students Organization Ammso na fongdorakpa laibak thibani haina Bosem gi secretary S Mangijau na fongdorakli Bauparada laiba Bosem gi office ta pangthokpa paugi mifam amada Mangijau na order asi thoktringaida lairik namlamle hairiba press amadi maduda chenaba miyoi sing Ammso na khudam changdam ga loina na puthoraklabadi maduda chenariba miyoi sing mathakta Bosem na matik chaba thabak laukhatkani karigumba Ammso na numit humni fawbugi manungda khudam changdam sing puthokpa ngamdrabadi Bosem bu mingchat athihanbagi damak logi oiba thabak laukhatlagani haikhe loina na Bosem gi makhada anoba chahi English singani ga kunmari gi oiba class 10 fawbugi lairik singi printing order ngasi thoklagani hairi Karigumba Ammso na evidence ka loina na thena birabadi karamba pressing no amadi miyoi no haibadu board ta report tobiyu senari ba pressing amadi board ki staff sing adu matik saba praman ga loina na puthok pi biro makhoi gi matakta ain gi ba matik saba action lakhosage karigumba praman pi ba ngamdragadi Ammso gi matakta Bosem bu mingchat thien bagi damak ain gi ba thabak lakhosaragani 2024 gi printing order hoji phawa board na issue tawjaba leijadri ngasi evening da 2024 gi namgadaba like sing gi printing order jo board na issue tawba hokjaragani